Yairipok Tasu Chara Henbagi Khongjang Changsinba Houkhre Thasik Angan Basarukta Bishnupur District ke Tronglaubi Awang Lekai de Thokiba Tamthiraba terrorist ki thawng aduda Piklibi Angang ani hat kiba amadi micham ahumna CRPF na nongmay nakapada laikidaba thodukta Janariba Maraleba Janariba Singh lengang na putoktuna miyam khangna chorakpiu haina changsilakiba numit mangani ki total shutdown ngasisu Yairipok Maikai miyamna Khongjang Changsinki loinana Pofom Fambi Ima Anina ngasidagi Chara Henbagi Khongjang Changsinba Houkhre Ningsingba yabadi Tronglaubi ge angang ani tamthina hatpikiba thodok aduda Janaba Singh lengang na chorakpiu haina manipur pumbada clubs organization mena paibi lukayana changsilakiba numit mangani gi total shutdown sogatladuna Yairipok Maikai desu furukayagi miyamna lenga kiloishing sing solon sanduna thingjinba yauna makhal kayagi khongjang changchinduna lakhibani total shutdown gi ngasi mangani chanba numit asidasu Yairipok Maikai da leiriba maitai amadi maitai pangal miyam puna Yairipok Kaitel da thoraktuna lambi achat awok sing thinki Yairipok Kaitel fauduna chadiba atai district singa samnariba lambi sing Yairipok thong amadi Yairipok Kaitel traffic island da miyamna u wa faijinduna lambi thingki loinana ngasidagi miyamna taliba demand loidifawa Chara Henbagi Khongjang Changsinba Houkhre Yairipok Tamfal Kaitel Pofom Fambi Luki President Ima Laikram Laiden Jombi amasung member Kongbar Lakpam Ongbi Thabal Tombi Anina Chara Henbagi Khongjang adu Changsinba Houkhre Chara Henbagi Khongjang Changsinlibi Yairipok Tamfa Kaitel Pofom Fambi Luki President Ima Laikram Laiden Tombina miyamna taliba minungshi leitana pikliba angang anibu hatok pikiba yaningde mihat asida Janaba Singh chorakpiu haina miyamna taliba demand sing fangdriba fawba aikoi yumda hallaroi sorokta hiptuna Chara Henbagi Khongjang asi changsilagani haiki Saruk yakibi maitai pangalgi luchingbi amana angang anida natana michom kaya hat kraba leibak ke asuk luraba tanfam asida miyamna punna saruk yaminasi hairiga lambi thingduna aikoi bu chathande haibana chingba ban yengbagi mawongda gari da koi chatpa ban sogotliba aikoi bu karim kathana bugum tawba adu tawbiganu aikoi punna saruk yaminaduna miyamgi demand fangdri fawba Khongjang Changsinminarasi amadi ngasi dagi Chara Henbagi Khongjang asi changsinle haina laukthokki Saruk yakibi luchingbi amana hai hauzik oriba laibaki fibam asida ima laibaki damakta thawai katkiba laioi khraba ipaipu singi mafamda ikai khumnaba utpo haibisi kaishu kaide adumapu video office sangaba dudi yaningde hauzik manipur mai chaklibani laibaki asuk wanaraba matam asida karamba laibaki MLA minister mapi mapa oriba singi batu machak kana thoraktuna miyamgi iho asida saruk yakhrabage aduna miyamna hojik MLA minister oriba singi mayum-mayumda changduna chingthokduna yauhanba tai haiki masagi maramdamda maningtamna chatpa ngamjadraba helicopter to phangja ngpigani mawongda helicopter da chatuna office sangaba sibo haunaribra matik chadarba CM masana fam thadokpana fai haiki ibani hoi ipaipu legidaba ipaipu singida makkan laikatpadi yai Taubadabu laibaki haujuk oiriba phibam jida sangaba video sangaba sapagi mathau kari lai ima event singna sorok sida khangduna lairiba karamba mantri mandongi matu machana long mata awaba kari moina kari sabak tharak yari kari responsibility praja akhoi lobana ka aduna haujiti praja akhoi kanana parat tambi mapi mapa oiriba moina akhoi parat tambi ra binaya akhoi kari taubatai Moi magi mayum talaga makot paraga tinthokpagi matamdo yaurabani haujum moi sangaba sapa matamla haujum manipur kari chai kari tauri mai chai manu khoje sapa matam angang ani laita pasi hangba tatai khundani ha chena patidani adu sapa mathau kari tai library ba mama amoina manipur gi mama khodi mangna sab manana stand tawbiraga mapi mapa ori ba moi kaise para tambi ba matam yaure haujik lai katpa moi lai harau bagi taita yauni ba mafamda Nong mana tu dah yauni, hilir putar tuang ba phang bagi tar tuang agam boy. Siapa mama orang bagi siapa mana tahu je. Mati apa orang mana tahu mana tahu mana tahu ha. Mati apa? Mayangi mapi apa orang kadi. Mayang macam yang kita anu tahu kami. Mapi apa orang mati jatuh mati. Ma phang thado. Kali marang yang jing ma ko chen chen na ko le lo. Masa ki maram damda. Maning tamna satpang ngam daba mabuk. Aku lagi mapi mapano. Laibaki asuk Chara ba isu sida angang ani si bagi mi kaya si ki bagi micam kaya si bagi ngasi wa aduna lairingai gi matam sida tongan ba ikoi
pulam na tawminaje haibada mathau leiba leitaba kaya namasda koi chat chatlaga gari lalhande haiba kotpa tawba mayam je tawbiranu laithari basida yengbiri ba mipung khuding makna ngasidi taseng namaktagi sipai gari Yairipok ta masing tingamdana hangre akoi asoy nga makay toy karimta yawdana minister hangre aduna laibiri ba laibak manipur sida laibiri ba praja mayam Yairipok may guys sa laiba mipung khuding mak